Moina CM lalle have the some house keigino Moina. CM lalle have them the some house keigino. Warol the my paxi have not traba. A quick lice. My paxi I taragadi pull up my pidi pabam sangro. Can land to those hermatans at the Kainova. Adu, Teneribe Lance, the cooking at them, cookies my thing of them not there. Assembly Hana clean up todos, I are blocks not up on the lay, some not of a labor. See with Taragadi cookies, it's a Batabaluyan name. Yantabra, state not state police, none yan but a casuna them. Dr. Shihanba, Sawa the Bahina, Kapagapa. Some days to come this, some days to come the Lalobani so high Lalo, not of Sukotunga Mayarami, but the Kappa Hatlem. At the same time, that was another policy. Kappa, Namdaba, rape Mayamam Tawi, Mayamam Pimiamam Hatki, Sodomi Tawi, among the Pamsa rape Taurini. And the Masaki family among the Masagam, Nupagam among the rape Taurini. I quit the Tauri Mayamsi. Then innumerable number of disappearances, Mangi Bakayama, Tiba Kanga Bakayama, Siji Bakayama, separation, Sisima, till Satara Lapuna, Masibodum Satari, Hatpa 20. 12 the lepi adugi matung da hat targasu same suppressive policy masibodum satari sigi counter insurgency policy haitare sigi counter insurgency policy sida manipur gi oina pulap mangna ba khoi misamgi tungi future pulap mangna ba mongi makhalgi policy sathaba amuk handok nam yeng matam da IT sida manipur da research ma tawba hawi research geology department na tawani manipur da kai ore kai minerals and the natural resources Pange Haida Tiba. Say he contramuk sang research story. Contramuk Torba Matung Sida, Kangi Manipur Pangis. It's all there. Record the Thau, natural gas, precious stones, aluminium, limestone. Just recently, platinum Pangi high. Reportedly, uranium Pangi high. Reportedly, which is very likely. Lady Baku Manipurgi, geological characteristics Mayam Sida, mineral Makani. Sigi mineral Mayam Silla has a Kambadagi, Manipur Sarkarna, private companies in Sida, mineral Mayams, mine town of Bagi right sea. Young Alimatam the Pituga. Tingagalai, Lisansina. But in 1980s, the guitar research to Kange, Hauski Mufiesina, Lady Mineral Mams, Lutora, Puginabagi, stays among Adu Taragadi, Manipur 1949, the Gina 2023 Sida, Equina Baratki, Pivan, the Pulla Matunda, Equid Oida Iba Pibam, I quit a Makuna Pig treatment, Amadi, Manipur Gingasi, but Satamse, I quit Kari Pibam the Gipura Habasi, Drakilan, Namdaba, legitimate Oiba Miam Pum Topa. Ganatan trick oiba democratic oiba rights constitutional su oiba peaceful su oiba rights mayam se pidaba manung matam sana pidaba amadi madugi right to tana bagi damakta ikoi sidukta bayadaba ikhen katta bayadaba amadi lebak mai thada bayadaba adu matam pombada masina ta padi kaino habida ikoi si leng manana loina di habsigi pramane ikoi si third class organism amadona namdaba mine na bau khandaba sigi suppressive oiba arrogant oiba usittaba makhalgi policy se sigi sina ikoi da 1980s, late 1980s, sida muk sapsana kai dogeda nakan nga sagi parallel oiba 3 policy du chathari ngai manung sida third policy amaga muk same 1980s loirak pasida Burma dagi kuki sing pusala aga Manipur da kuki thuklai bai ba militant group same Manipur kanana semi Bharat Sarkar same aga pusale kari demand ta holle greater homeland greater kuki land jalengam bla 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 mayama demand to holle hariba militant group sing se ani dagi na ngasi ni phuni thoirani phumangara muk lai masa puthori hariba group sing siga Bharat Sarkar ga Manipur Sarkar ga nongmai kapnara roena ceasefire mu in reality dadi Bharat Sarkar na sembane kana season raga asam rifle season raga semba kedona ba naga insurgency ga Valley insurgency ga counter tongna ba naga suning tam ge na tan bani Valley suning tam ge tan bani aduna ning tam ge na ani maksina talakani na masi counter tongna ba khulai pai loop ama sembane hariba loop se hek araiba border state ni na khoi black activities mayam se black market sem sound dum leiba ma famne sigi hek araiba black market illegal activities mayam se loin free da thadu tawhan bane tawhan basida tamgi khulai pai ba lalho basing si loina tak thokre singdagi loina tak thokpa matam sida masi aina haibnate data da haibani ko lairiba Manipur gi changing political situation sing sida singda la iba Manipur gi mahoksa gi phibam da ecology da la iba hong basing se siga correlate tawra ga yengmin na bane Manipur gi narcotics gi laiba data sing sida 1980s sidagi hauraga Kuki militant group semba hogi ba matam se sigi sida drug proliferation hawi naga nam dai maitai nam thai drug proliferation hawre aduga kuki khulai pai semgre ba matung sida sapmana na amuk at the same time drug ki sang hengalakpa popi thaba hogalakpa aduga loina na hoji wathok oiriba mitok mayam ama sangak khibagi wari se khwaidagi chawba pull factor hai masi akoina geographic population gi theory da pull factor se habidi kaino singjanba lairiba condition duna mi se la aga laibada khudong saba piba sigi khudong saba se kai pige da popi thana ba labor se chip labor se sigi si Burma dagi irai laina pusalakpa at the same time moi community gi oiba saktam ama mi masingi population ama demographic shift ama purapa da sumating pangba for the larger political objective of demanding a homeland from Manipur mi masing am jagadi homeland tan badi mu yar oidana
aduna adugi demand gi makhada high population demographic imbalance create tawdaba yade tawdaba yadabanina ngasai drug ta gi laiba paisa duna pusalakoi mi du paisa sang doina tra puraga ma sida nungsit pijaraga thamya dong na teba mi ama lam anobam da lakda sang doi si ma sana ba sang doi ni sana ba si paisa ni at the same time maha pusok ta na panda na ngak na ba protection ama su sang ba sigi protection sina militant group sing sina pire aduga moi pusalapagi paisa tingi ba khudung mak sina drug ta gi tholai ba paisa sina pire maramdi kani lok pada popi tha ba moina phangi ba khusuman mayam do drug ki paisa na ngak ta ne ba aduna sigi paisa sina funding tawraga mi top si sanghal le aduga sanghal aga lisang sina ekhoi gi manipur macha ni haidana aduga india gi citizen ni haidana recognition pitho aga leiram bane taking over 40 years active chahini phugi matak se phajana actively loina mak domicile pithopa akhoi da tawram se aduga